Celin digital na Athoubashinggi Numit Thouram Pangthokkhre manipur lengang yang na tonga beluk kayana manipur amadi manipur wangwata pangthoknariba Athoubashinggi Numit August kitang tarahumdoi gi Thouram Celin digital mini studio da Celin digital na senduna Athoubashinggi Numit disingani kuntaruk ki Thouram Pangthokkhre haukiba numit pangthokkiba Thouram aduda Dr. Fanjobam Lanajit Singh BSA Manipur State President Amom Jiten Mitei FPO Celin Digital Amadi Thiam Somen Singh GSA Manipur State Coordinator na President Member Singh Saryaki Thouramga Mari Lenena BSA Manipur State President Dr. Fanjobam Lanajit Singh na Phongdokkibada Haujiki Haugalakliba na Angang Singh na Maraibak Maramdam Nungsiba Watpagi Mamai Chawnga Taribasi Afaba Kudam Nate Yunggi Ahal Laman Singh Nungtigi Numit Khudingi Manipur gi Athoubashinggi wari libiduna makoibu Athoubashing na Manipur kananabagidamagta lauramliba thodang sing mayek sengna khanganba mathau tai haiki